Howjik numiyong bapung baro taki bolo na story collection ni Michael degi iko mo na korumzari hujik akan na bapaw pizari. Cocomi gi wahang taretki memoredam CM na pikhre pikhre na kunyang asibu arama Michael puna bu honari Cocomi. Anga anigi haksang matang kuy na mokta layba nungaite aroy matomo ngam pakthok piyo kemsa. Kameno Cocomi gi hangdi wahang taretki pakum pikhre. Howjik macha khaina paw pizari. Coordinating Committee of Manipur Integrity na Cocomi na sinura nga si miyang wahang pangkonsert amada biyanar gi makhana miyang singi kongjang adu da wahang tare yang memoredam ama Chief Minister da pikhre kongjang singi manung ya khwara nu pikhre number 1 da mi kharan Cocomi gi thomi ni haiba ama fuba da so open nang kre asi CM na pisingi memoredam adu da yaw ba ko hang singa adu di inda ka me na Manipur gi alhumi singi butan na wacha tari ba boksi war ama sung Manipur lenga na thongna leina liep na na taksin bulanga moidra Manipur gi na ko tourism muthala roidra tonglaw bida anga hatpa ma sung TM kasum na tangkol misam ama har ki terrorist ni phadun wild chathara miano justice phangaloidra tonglaw bida CRPF ki isang ahum har ki badu judicial inquiry tawraga mari leina ba CRPF na passion singi matagda action lakhol loidra IDV singi akang na matang manungda mayum da hajilan na batabag lakhat loidra Manipuga mena su efroget to haloidra habagi NRC tawduna intrigal ham immigrant sing takthok na batabag tawroidra habasini miyobagi pamam thok hak kaya ma hingbagi hakungkaw na raktuna misi mina kya phang nang halaba ika mira kol na thalaba mayum makai mai thabi kraba haipam taw pangkang raba Manipur misam miya na Chief Minister gi mapam thambaw hang singni Manipur da mai salam paw da lenga ki tawpam thokpat lokhot pam thokpa administrative action amata lokhotana tumi election liba se Manipur miya gi makata ba tana khangdo lay bungam naroy para maduna wahang singa si pakum lenga na Manipur miya na piga dabani wahang singa si asumbo wahang nate imuna imumaragta asumbo wayal pangda hindi ba victim singi marala lising kaya gitamoy dagi tolak po wahang singi lenga kitaw gi haiba matagum hajin tawriba asui ba singa si tumi na khangba ngambagi pangal leite haina memoredam da du yai hairi miya thami wafam singa si thawoi daba masu makata na lakho to thabo amata lakho lakta ba tarabdi Manipur miya tangai fadang changsili ba yana kan ba masu loiban naroy iho ko singa si Manipur pumbo pangthopagi tangai fadaba lakani asiguma laksen mungam da miya iho asibu tengsak menamang Manipur madi intang ngana pujaga dabani haina su memoredam adu da hairi kasino tipung amarom taba dagi lampe pata layba Cocomi gi office talup asigi ka banner white candidaten lu senior Chief Minister gi waglotam miyang gi kongset ama lagagol memoredam adu pisin ki bani makata na may kay kya dagi alak miyang gi mihutsing na su sama na memoredam 6cm da pisin ki white candidaten gi lu sing miyang gi kongset adu lampe pata layba Cocomi gi office tagi rin surok pauli tam tanggal kay ten khwara mong gaintel paroga Chief Minister gi banglotam na laki bani adu kangragi nongchup thangba sanatong mapada security na tingle sum yu taruk na saba tim amana siyaw na Chief Minister office ta memoredam adu pisin ki bani Chief Minister office ta memoredam pisin ba kipa tim adu da matam adu da halak na ba matam da miyang kongset adu loisin ki lapen tagi laki ba Cocomi kongset adu ko luara matung uri po may kay di laki miyam adu su secretariat tam na amug laki security na processing na miyang adu buwang nga siyan doon na pam daw tawdo tok tanam honaki masing yalo miyam adu bidi pak mama nang yak leram laga matum hankibaga loino hankibaga Cocomi gi thomi ni aiba ama khwara manu pi kay number 1 da mi kharaga pura mateng ki security gi mai kay digi magu kanna bo honorable laibani na may miyam adu tiar gasel kya kap to na mapam adu tangkai ki miyan onsin na pubagi songna ba Cocomi gi thomi ni aiba adu mayeng bam somol kawi putak to ma rasmi disit hospital bu laikanaki amarom de desagil official oiba group thagalaki ba post amada kasi kaithen na miyan na pubada songni ba misak adu Cocomi ga mai leina
ꯂꯩꯅꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕ ꯃꯤꯑꯣꯏ 30ꯒꯤ ꯃꯊꯛꯇ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯇꯦꯛꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯞ ꯕꯣꯝ ꯀꯌꯥꯁꯨ ꯀꯥꯞꯈꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝ, ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯜꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯤꯎ ꯆꯦꯛꯀꯣꯟ ꯂꯝꯕꯤ, ꯅꯣꯡꯃꯩꯕꯨꯡ ꯂꯝꯕꯤ ꯑꯃꯗꯤ ꯋꯥꯡꯈꯩ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯂꯥꯛꯅꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯄꯨꯂꯞ ꯄꯨꯟꯈꯤ꯫ ꯃꯤꯇꯩ, ꯄꯥꯡꯒꯜ, ꯀꯕꯨꯏ, ꯇꯦꯂꯤ ꯑꯃꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞ ꯄꯨꯜꯂꯒ ꯂꯥꯛꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯇꯝꯅ ꯋꯥꯍꯪ ꯇꯔꯦꯠ ꯌꯥꯎꯕ ꯁꯤꯔꯣ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯂꯥꯛꯄꯗ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, RCRPFꯀꯤ ꯑꯃꯗꯤ IRPꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯠꯂꯒ ꯊꯝꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠ ꯌꯥꯎꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ, ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯇꯨꯡꯗ IDPꯒꯤ ꯃꯤꯍꯨꯠ ꯑꯃ ꯌꯥꯎꯅ ꯅꯣꯄꯥꯜ, ꯀꯕꯨꯏ, ꯃꯩꯇꯩ, ꯄꯥꯡꯒꯜ, ꯇꯦꯂꯤ ꯑꯃꯗꯤ ꯑꯇꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯤꯍꯨꯠ 10 ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯆꯪꯈꯤ꯫ ꯑꯗꯨꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯇꯩ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯇ ꯃꯈꯣꯏ ꯊꯣꯔꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯪꯈꯤ꯫ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯝ ꯀꯨꯏꯅ ꯊꯣꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯁꯥꯎꯅꯔꯛꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈꯤꯕ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯒ ꯃꯤꯍꯨꯠ ꯃꯌꯥꯝ ꯑꯃꯒ ꯎꯅꯕ ꯃꯇꯝ ꯆꯪꯒꯅꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕ ꯉꯝꯂꯛꯇꯕꯗꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯇꯤꯚ ꯑꯣꯏꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯃꯃꯩꯗ ꯄ꯭ꯔꯣꯇꯦꯛꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯄ, ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯛꯄ ꯍꯧꯅꯔꯛꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ, ꯃꯣꯞ ꯕꯣꯝꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯇꯦꯛꯁꯤꯡ ꯑꯗꯨ ꯇꯥꯟꯈꯥꯏꯈꯤ꯫ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟ ꯑꯃꯁꯨꯡ ꯃꯌꯥꯏ ꯂꯝꯕꯤꯔꯣꯝꯗꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯣꯡꯖꯪ ꯕꯣꯝ ꯀꯌꯥ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯇ ꯊꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯈꯟꯒꯠꯂꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯇꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯔꯒ ꯋꯥꯍꯪ ꯇꯔꯦꯠ ꯌꯥꯎꯕ ꯃꯦꯃꯣꯔꯦꯗꯝ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯟꯁꯤꯜꯂꯛꯇꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯂꯥꯎꯗꯨꯅ ꯑꯃꯗꯤ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯄꯥꯏꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯇꯝꯅ ꯔꯦꯂꯤ ꯂꯥꯛꯈꯤ꯫ ꯑꯀꯟꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯇꯨꯡ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ 12 ꯈꯟꯒꯠꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯏ ꯂꯝꯕꯤꯔꯣꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯀꯩꯁꯥꯝꯄꯥꯠ ꯐꯥꯎꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯔꯦꯂꯤ ꯑꯗꯨꯁꯨ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯄꯨꯂꯤꯁꯅ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ 4 ꯈꯟꯒꯠꯇꯨꯅ ꯃꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯇꯥꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯤꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯆꯠꯈꯤꯕꯗꯨ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯂꯝꯕꯤꯗ ꯐꯝꯖꯤꯟꯗꯨꯅ ꯃꯁꯤ ꯂꯦꯡꯗꯕ ꯃꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯇꯨꯡꯗ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯨꯕꯗ ꯄꯥꯎꯗꯝꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯇꯝꯈꯤ꯫ ꯃꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯀꯣꯃꯤꯒꯤ ꯋꯥꯍꯪ ꯇꯔꯦꯠ ꯍꯪꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥꯍꯪ ꯇꯔꯦꯠ ꯑꯗꯨꯒꯤ ꯑꯃꯃꯝꯇ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯐꯖꯅ ꯁꯥꯅꯔꯒ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛꯀꯁꯨ ꯍꯥꯞꯆꯒꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯋꯥꯍꯪ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯇꯥꯃꯤꯟꯅꯁꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯋꯥꯍꯪ ꯇꯔꯦꯠ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯋꯥꯐꯝ ꯈꯛꯇꯥꯛꯂꯛꯄ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯝꯂꯛꯈꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯄꯥꯎꯗꯝꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨ ꯄꯥꯎꯗꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯦꯟꯅꯗꯕꯗꯒꯤ ꯄꯥꯎ ꯂꯥꯟꯁꯤꯟꯕ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯅꯨꯡꯅ ꯊꯣꯝꯕ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯄ꯭ꯔꯣꯇꯦꯛꯇꯔ ꯇꯝꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯞ ꯕꯣꯝ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯇꯪꯈꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ 4 ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯑꯁꯣꯛꯄꯁꯤꯡꯕꯨ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯥꯇꯥ ꯁꯨꯃꯣ ꯑꯃꯁꯨꯡ ꯑꯇꯣꯏ-ꯑꯀꯥꯏ ꯊꯣꯛꯈꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯂꯩꯉꯥꯛꯇ ꯋꯥꯍꯪ ꯍꯪꯕ ꯈꯣꯡꯆꯠ ꯁꯧꯒꯠꯂꯗꯨꯅ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯃꯦꯛꯁ, ꯏꯝꯐꯥꯜ, ꯏꯀꯜ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯌꯥꯎꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯈꯨꯔꯥꯏ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎꯒꯤ YSSC ꯒ꯭ꯔꯥꯎꯟ ꯈꯥꯕꯩꯁꯣꯏꯗ ꯄꯨꯜꯂꯒ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯇꯝꯅ ꯔꯦꯂꯤ ꯑꯃ ꯂꯥꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ
ꯊꯣꯝꯖꯤꯜꯂꯛꯄꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯃꯄꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯖꯪꯂꯣꯏ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯡ ꯈꯪꯗꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯈꯤ, ꯑꯗꯨꯕꯨ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯃꯤꯑꯣꯏ 10 ꯈꯟꯒꯠꯇꯨꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯄꯨꯂꯤꯁꯅ ꯊꯤꯟꯗꯨꯅ ꯋꯥꯍꯪ 3 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯍꯟꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯪꯕ ꯄꯥꯎꯗ ꯃꯥꯏꯀꯩ ꯑꯃꯔꯣꯝꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯃꯈꯥ ꯇꯥꯅ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯦꯞꯅꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄ꯭ꯔꯣꯇꯦꯛꯇꯔꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯀꯣꯀꯣꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯃꯤ ꯈꯔꯅ ꯑꯔꯥꯟꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯦ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯋꯥꯏ.ꯀꯦ.ꯗꯤꯔꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯑꯌꯨꯛ ꯄꯨꯡ 12ꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫